ISTB lepalitna sandrokjariba chayolgi akanaba thawum sing manungda mawadiba makok thongba singi wari meng tabiriba ISTB gestim bior sing khurumjari loinana ngasi ge episode tadum taram oksari makok thongba singi wari hariba thawum asida manipurda pokchaba manipurda chawjaba aduga manipurda hoji lairiba nataga manipurgi mapanda laikhraba mioi sing maruina man hainariba subject field duda awang buthaki quality achievement phangaba mioi sing hariba thawum basina hantawi thi aduga individual sing duna mai palakpa matamda nataga honariba field nataga thabak tuda mangdul thana salakpa matamda karma haina madu thengrakpa wanungai warisi hekek saje ngasi ekoi studio da lamdam sida pokchabani yamna nahawa jariba satrama mai tamliba mahiroi ama hojikna University of Tsukuba Japan da PhD in Human Biology haribasi tamli aduga magi field nataga specialization na stem cell haibasini awang uthaki mai tamliba University of Tsukuba Japan da leidiba lamdam sida pokchaba nahawariba lal haba wenam asi unajanan bagi tanjal lojari aduga karman tawduna lalhabana Japan da chatlaga mai masingsi tambangam ki tamai adur kamai tok namasigi aphaba accessibility ma phangiba avenue ma phangiba guideline ma phangiba punamuk se kamai tok changiba haibigi matang aduga adu tamba matamda aikoi India da marwani Manipur da phangiba education system aduga Japan da phangiba education system anigi khetnaba tambidibagi mawong mato aduga world class ki aphaba equipment sing practices sing masi khardang khangja honanabagi tanjama logjaboina wari sannabagi thomsi kasi lokuchari hojik lalaba ISTB studio da yam tang thulpani sudi yumda thulpa matam se sida ISTB na hantor ini chakre laigre haiba paw taraga pawnabo phangde ada leibasima yam nungare aduga sina arubana test the beginning adubu mapan country atho Japan gumba country yam salaga like tami haibase hojuji mai tami adu so amu thaki PhD ni sing batawri haibase akoi didi yam chakthok se haitare it's a very proud moment of all of us here ko yam nungai ado si unabigi tanja si lojaba dunga si lakpi base si ahan boina khoigi show si da welcome to our show lagaba se ko wari khar saje barwena kitang background do Japan gi wari si am lakningi laktinge da kamai to buno haibdun di khanging edna ana bior sing su khanging ngani aduna kamai to Japan da chatting gi mawang da Manipur da mai masing da malari su tamu prose kadai da kari ta me schooling sing base kamai to da haro ai JNB Khumbong da class 12 pass to jarapane aduga 12 pass to matungda ai Japan da chatkibani Japan chatkibasigi mamang da ai JNB Khumbong da class 11 tamingai da akoigi Ministry of Education, Cultures and Science and Technology Japan gi makes na sinbi duna akoigi Genesis program Japan exchange of network of exchange of students and youths sida ai class 11 tamikanda ai masi yawa phungteki madugi matung tarapa oina ai Japan sida ai gi coordinator sing lehoba moi singa contact tawro matungda ai Japan gi university sida ai apply to bigi tanja di phungteki bani adu ji yam nungai ba mahare 19 ke amno sai gi Genesis program ru palise masi akoi da no bo muthok to ni adu sum basini ko khoni yam kanna hoji lalabadi khang ngori se maru oina young aspirant mayam aduga hoji kanogidi lalabagidi junior wedori bayang generation ma'am se moishu akoi gi outlook se in terms of education akoi di meing se sana thamba hore edno hojik se adu kari no Genesis program 19 kya da saruk ya no sinbadu kama sin kitanga da elaborately hayaba hoi ai matang sa sida laksage Genesis program se Japan East Asian Network of Students and Youths habine mase akoi mamang da school laiba India da laiba school sing sida gi satra khar khangalaga 15 days akoi exchange program se thabne masi sida makoi na pami se Japan da laiba educations makoi cultures science and technology sing ase akoi yenghanna bas satra sing ase akoi India da gi satra like about 60 or 70 batch amam semaga thabne ado ai laiba fadana JNB Khumbong da gi I have to khalakna ai masi education exchange program masi gi school khudime to lo yaw yabra do kamai to moina moigi applicant se moigi eligibility se kana kana no kari wogi aina sum tajabada khoigi kaino sing se state tagi su chatkiba kambu leire Genesis program se yaw se adu mokoi se khoigi hai tare option sing se makhal moi yamna le Genesis se adu huji Genesis program se di ai left khaba na khanje adu na taba topa Japan
government na program atop angang singi adum makha tarapoi na ai tawe na taje ado hadi sponsorship moigi sponsorship makada ado genesis lekhi bodum phawle ba ado matam dugi do just trace back the history ado khanma matam du da me se example team up to matam da satra kam yauri no ado jen biding out khan brand ta school atop na kamai khali ado central school na ta khan kamai to yin akoi ai gi group to da ai jen bi mau de ge imana ba amom sunil ga akoi manipur da gi ibani han hana chachabane adu ga atop sing thenazar ko matam da KV dagi satra yaure Kendra Vidyalaya dagi anambana apagi centrally funded school singina anambana oibrana khanjeki apagi best ki kana bra kamai tu nimita mangani youth exchange program mai maruna in terms of education culture adu moigi science and technology Japan city madi promote to lekrabni foreigner in terms of mosagi advancement of science and technology adu satmatam kamai tu matam du hani si 19 ka no sali da aigi si chatchabasi 2009 da ihan hana koi mapalam da foreign country da ihan hana chatpa fungjabani masi sida akoigi culture shock so adum lai adu hai makta mu akoigi kanaba kaya ama satra sing sina loba ya ba yam lai masi da akoigi home stay Japan da lebe yum da akoigi lehan ba adu da gidi Japan gi company akoi Toyota da chalaga Japan gi sari ba mugi car manufacturing adu myam da yenghan ba adu na tabe da mugi solar power plant da chalaga yenghan ba adu da gidi thaina da gi makoigi lerak laba culture sing edo period tagi laba culture sing gi matang da khanghan ba adagi Japan gi oina tea ceremony sing magoi akoi adai ka dudagi yang halaga ai attraction do adum adai du adum pi hai tare satra sing sida adu legi badagi aisu Japan che chaning ba fog gi badagi matung tara point masi gi chance logjaraga aina Japan sida tamjeki ben adu si manga Poji kanogi lalhabagi magi resume se and just get through to mutum phangini ada national balsri came yaw 2007 sigi si 2007 experience kama tong mase akogi manipur bal bhavan sillaga ai yaujeki bane masi sina ai yam exposure fangjegi mapalam akogi outside manipur gi mi singa competitive oirapa matang da ado masi akogi ai innovative science ta ai chachegi bane aduga masi gi sida akogi manipur dagi satra khara khangalaga koi regional Kolkata da tawe Kolkata da tawraba matungda koi national balsri camp bana koi New Delhi gi bal bhavan sida pangthopane masi bal bhavan New Delhi bal bhavan gi sida balsri camp si lorba matungda balsri award habsi phangdori bane masi koi gi satra oringai punchi da khwaidagi chawba award ne ana koi longnai ado laibak thibadi ai award tu makti phangba ngamjarak tre adubu koi gi Chacha Nehru scholarship awardee ana koi gi tha gi oina stipend khara phangaga ai madugi award pau ado innovative science and hadu kari no maruna hoji balsri maru innovative science da lalhabana udliba adu innovate to is kai taseng na mase koi innovate tauba haigadra natragani creative innovative science hai madugi sida lairiba sing che satra sing sina natragana student sing na kamaina koi gi science se magi wakhalon degi puthorapang ngambage habadu moi han tawbane matang sida koi gi makhal koi gi keno laire hai tare test haita test makti nate mase akoi gi angang sing se kamaina magi wakalon je khanba ngambage habadu yengba haitare adu du da koi SAE ba maktabu haira SAE ba si maktabu scientific knowledge natraga scientific temperament sigi mahak kyam yaurga irai natraga da koi project ama piraba matung da project se mana like only one day sida kamaina project se puthorappa ngambage habadu adugi matang da tawbi adu isa gi personal experience to kari tawgi ge ba hujiki ai gi SAE gi sidadi akoi gi SAE wini essay ama izagi creative scientific innovation gi sida essay gi si ina izagi ba se akoi gi leiriba akoi gi science sina kamaina leiriba akoi gi thaina dagi khalak wakhalon ching che kamaina akoi gi muthatpa ngamgadagi haiba matang gi sida science sina moi gi se kamaina khalange natragana leiriba akoi gi thinking se change so banggadagi haiba matang du da theme du da ai essay ama izagi adu dagi di akoi gi project hairagana project se togiba mata sida bal bhavan sida koi amon akai se mayam ama leire amon akai se kamaina sort out tawraga mase koi gi environment sida so andabi da kamaina sort out tawgadagi haibagi project proposal ama pikhalo haibagumba sigi matang da koi tartu taki ha adu lore adu si lamngi sina JNB 12 10 plus 2 si lore bachelor si Japan Chakrani adu University of Tsukuba lehragani ba adu si kamai to na get through to we kamai changi asai kari no kitang ai mi sing le hobo khol hobo adu to ko pa hai na hai ko adu gi mo kano to episode to adu gi episode to tang planning endo
कोई जेनेसिस की क्वाइदगी आईगी अचीवमेंट है यारुबगी अचीवमेंट है दी आईगी आदा जापान दे लेहोबा आईगी होम स्टे फैमिली अमसुंग आईगी कोऑर्डिनेटर सिंग दु मकोय दु ओइबे याय आइना मसी यारुर मतुंग द आइना करी कानबा लौगदगे हाबदु खलप मतमदा जापानीज सिंग लेहोरिबा सिंग दुदा आइना हंगगा जापान की यूनिवर्सिटी दा आई अप्लाई तौनिंगी कमाइन तौरगा मोसे एप्लीकेशन तौनी foreign country amani aduga koi like they are conservative and they use Japanese as a whole aduda in English program gumba ama laigadra ai Japanese di ai tamba hodri na hangba matamda moina hujik akoi globalization akoi gi G30 gi program khara university sing sida akoi application tharak tore moi tharak kadoriba university sing asi Delhi da akoi education expo ama la ani na moina aingonda adugi yauna bagi kaino do akoi gi information ma adu khudong sabda adu khudong saba ma pira matung da is Delhi da chalaga university like almost national university Japan da leba national university mayam top university sing ama leirame madu da aina Tsukuba university gi akoi gi mafam je changjaru matam da aina pamjari ba medical science haiba course ama leiba thing azaki adu matung da agi professor sichu adu gi expo da lakpa da thing azaki bane adu gi matung tara point ai maga email exchange khara tawnagi ai biodata amasung ai CV mayam ama thajagi ai mama gi past experience sing ama mama da thajagi adu gi matung da mahagna magi laboratory da akoi gi undergraduate acceptance yare haba du pira aba matung da aina ai application thagraba matung asida akoi da Delhi da mahagna laga interview amasung exam masa ama tawro matung da akoi gi university sponsored oina Tsukuba scholarship ama phangaga ai bachelors of medical science tamba phangjekiba medical science ka sidi kama to Japan hoji tamba hoji hai jo bachelor in medical science and hai chahi kya gi course no kari no tamis bachelors of medical science sida tamiba koi gi sahi mari ne masi sida koi gi mi sing se koi gi scientist amoina koi groom tawna bagi damakta mokoi sing sida koi gi third year dagi hauna koi laboratory ama mokoi se piraga laboratory da work to hanba adugi mamang da koi 2 years in koi gi theory oina naina ba haitare like basic medical related koi subjects sing sida naina ba haitare adugi matung sida koi gi thesis ama I medical science related field ama da mokoi na pamjaba sing sida adugi da mokoi se medical scientist ama oirakna bagi oiba course amani lalhabagi subject concern maruna hojika specialization ga lakto bi ko ado lab se chang kai no maru ne yam kana da work to se dagi work to bi mo se working hours se tumba hippa matam chaba kamai to Japan gi life we research lab have some of the book kitang mayam ga the ordinary life ga kitang khenare ado but we have to maintain ourselves aduduna akoi gi undergraduate sida kitang mentality do scientific mentality ama changna bagi damakta mokoi sida yamna pusti tawde adumakta bu akoi like 9 to 7 working hours ne lab anambana adubu like 24 hours facilities open ne aduga tum aina mathau tare na khalagadi matam hena sinna da kasu kaide matam hena sinna da koi kasu kai balai adubu like there is one rule in every laboratory that they cannot sleep inside the laboratory adi nungdang sida koi laboratory si bakta di tumba yade security la aga judi check tawe but if they are working there is no problem oirise aduga ai se ai gi field of specialization la pusigi matang da hajaba taragadi akoi gi 2006 ta na koi gi professor Yamanaka na Japan gi mahak sina koi Nobel Prize su phangrabani 2000 Nobel laureate aji sida koi induced pluripotent stem cells ana haiba kaino ma puthoki discovery ama tawri haidar achida aise adugi matang du da aise khara interest lai rubadagi aise ahamba da ai work to jagi base koi induced pluripotent stem cell dane like how this somatic cells turns into pluripotent stem cells and magi mechanism si chijaba gi thesis ai undergraduate ai adugi matang da ai izaki aduga ai yan han ba waina ai stem cells se adu gi mahau tang ba hujaki bane adugi matung sida masi petri dish akoi gi culture dish ama sida akoi gi lairiba skin gi cells si loktu oba matung da stem cell onto han bane adubu aina tawrapa matang asida kitang khangdaba ma ai marak sida what hoba ma laire what over laire se kai haiba taragadi akoi gi isa manung da lairiba stem cells se how they behave and how they function se ai khangdaba ma oireba aduduna ai se undergraduate ai se adu induced pluripotent stem cell da work tawraba matung da ai gi khangdaba awatpa ma laire na khalakpadagi ai gi PhD sidana akoi gi adult stem cell hai akoi gi isa da lairiba
stem cells singi matang sida ai project study tawjari degree course tawre do PhD lakpa swai dadi khoi India daga di maru na si tungan magi specific haidi time framework tu manung tawna raga tawe PhD ka tawu si chahi moi specific time framework manung tawna kamaina hai do kamai tawe अखोगी जापान दे PhD तौबसे अखोई अनंबर ऑर्डिनरी प्रोग्राम होइरगदी मखोई से लाइक मेडिक 3 years ता ओए अदुगा इफ दे आर रिलेटेड टू मेडिकल साइंस मोइसे अखोगी 4 years ओए अदुबु अखोई ओवर डॉक्टर ना ओइना बयावे लोशन बंगम जटारदे अदुबु अखोगी फंडिंग अमगी मखादा तौबो होइरगना नत्रगना गवर्नमेंट स्पॉन्सर अमगी मखादा तौबो होइरगदी हाइरिबा स्टिपुलेटेड टाइम दुदा अखोई लोशन बिगदबने मसे लोशन बंगम जगदी फंडिंग अमदी अखोगी स्टाइपेंड पीरिबदो अखोई गवर्नमेंट कखिनी अदुगा आइगी इसागी एक्सपीरियंस नत्रगना अइना तौजरिबा हाइजरगदी अखोई PhD in human biology असि अखोगी गवर्नमेंट ऑफ जापान ना अखोई कॉम्पिटिटिव अखोगी प्रपोजल अमगी मखादा मसी अखोगी सेमगतखिबने यूनिवर्सिटी ऑफ सुकुबादा अदुगा मसी इंटीग्रेटेड प्रोग्राम अमा ओइबा हाइतारे लाइक 5 years की ओइबा मसी सिदा अखोगी मास्टर अमसुंग PhD से पुलबा अदुगा मसी पीरिबा मसी सिदा अखोगी लाइक फुल्ली स्पॉन्सर ने अदुगा स्टाइपेंड पीए गवर्नमेंट की अदुगा 5 years की मनुंग ददी अखोगी पेपर फर्स्ट ऑथर पेपर अमगा लोइनना क्वार्टर पेपर अमा पब्लिकेशन तौरगा मसी कोर्स असि लोशन कदबा human biology habisina karino could you please define in human biology at the same time how it is related to a stem cell karino ani sigi kano si human biology haibasi akogi human anatomy ama akogi leire masi sida masi anatomy sida akogi leiriba sing se organs mayam ama yauri masi sida akogi organs mayam simakta akogi fill ama wena work to bayai liver da work to bayai pancreas to work to bayai heart to work to bayai अखोगी न्यूरोसाइंस तो वर्क तब है अदु मैम से अखोगी हाइरिबा PhD in human biology हाइरिबसिदा अखोगी लेबोरेटरी मैम से लेरिबा यूनिवर्सिटी ऑफ सुकुबा सिदा लेरिबा लेबोरेटरी अदुगा अखोगी सुकुबा से साइंस सिटी ने मसी सिदा मोर देन 300 इंस्टीट्यूट ले अदु मोइ सिंग सिगा कोलैबोरेशन तौरगा छात्र सिंग सिना अपाम्बा मखोगी फील्ड अमा चूज तौरगा अदुगा अखोगी अदुगी मतंग दुदा मखोई से स्पेशलाइज ओइना वर्क तौरकदबने अदुगी ओइना अखोगी PhD in human biology एना अखोगी कोर्स सिगी ममिंग थोनजबने अदुगा स्टेम सेल गी मतंग सिदा लापा तारगना अखोगी ह्यूमन अखोगी एम्ब्रायो अना अखोगी लापु मतम सिदा अखोगी प्री इम्प्लांटेशन गी ममांग सिदा लेरिबा अखोगी एम्ब्रायो से मसी सिदा अखोगी अनडिफरेंशिएटेड ओइबा सेल्स खरा यावरिबा मसीगी अनडिफरेंशिएटेड ओइरिबा सेल्स सिंग असिना अखोगी अंगांग अमा फुल्ली डेवलप ओइरप मतमदा मखोगी डिफरेंशिएट ओइरकांदा ओइरकदोरिने अदो मसीगी अनडिफरेंशिएटेड ओइरिबा सेल सिंग से एम्ब्रायोनिक स्टेम सेल गा लोइला लोइना अखोगी adult tasu अखोगी adult stem cell ana खरे लेरि समना हाइरबदा अखोगी skin stem cells अदुदगी दि अखोगी intestinal stem cells अदुदगी hematopoietic stem cells अखोगी ई द यावरिबा अखोगी ई की stem cells सिंग से मसी अखोगी मॉडल अखोगी stem cells ओइना अखोगी सिजनरगा स्टडी तौरिबा केनो मने सिस्टम मने मसीगी मतांग सिदा अखोगी मेकानिज्म अमसुंग मखोगी लेरिबा organ खुदिमक्ते stem cells सी यावब्रा यावदब्रा हाइबसि हुजुबाउकी ओइना अखोई रिसर्च करना तौरप मतुंग हार्ट अंडर स्पेशल सर्कमस्टेंसेस मखोइसी डिवाइड तवे हाइबबा अखोई रिपोर्ट लेख्रे अदुमाइना तौरक्तना अखोई सिंगसि इन विवो द लेरिबा स्टेम सेल्स सिंगसि थिजिन बा हाइतारे ana layeng baga होय ana layeng ba haibasiga akogi any kind of disease or ailment whatever the body in the stem cells khangba si research work to haying ana layeng kari kana ma pidus मसी अखोई याम चावबा अखोगी फ्यूचर ऑफ मेडिसिन का हाइनरिबा अखोई रिजेनरेटिव मेडिसिन सिदा यामना चावबा रोल अमा लौगदोरिबने अखोई स्टेम सेल हाइसे असे हुजिक अखोगी स्टेम सेल सिगी रिसर्च सिगी मतुंगिन अखोगी ट्रांसलेशनल मेडिसिन दा अखोई पोरकदोरिबने हॉस्पिटल दा नत्रगना अखोगी पेशेंट ट्रीटमेंट सिंगसिदा अदुबु पेशेंट ट्रीटमेंट नत्रगना अखोगी ट्रांसलेशनल ट्रीटमेंट लाको मतम सिदा अखोगी बेसिक रिसर्च अमदी यामना मथौ तारिबा हाइदी स्टेम सेल से अखोई हक्चा मनुंग सिदा कमाइने बिहेव तौगे नत्रगना मखोगी मेकानिज्म सि खंग्र तारगदी अखोई सिना ट्रीटमेंट अमा तौरप मतम द यामना लुगदोरिबा स्टेम सेल से अखोगी कैंसर अबाउट कैंसर स्टेम सेल अना लेरि अजु अखोई बसी हुजि बौ खंग्रेबा आइजे हाउ द स्टेम सेल्स बिकम्स कैंसरस अदुगुंबा मतांग से अखोगी मखोइदा लेरिबा माइक्रो एनवायरनमेंट मखोइदा लेरिबा सपोर्टिव सेल्स मखोइदा लेरिबा लाइबा अखोगी एक्सटर्नल स्टिमुलाइसिंग मयाम से अखोई अममम तो इन डाइसेक्ट तौरगा हुजि कन्न थिजली अदुबु
like whole purapa matam dari whole perspective ama oina khangba ama darkar lei akoi treatment ama lakpa matam dari adu ngamna na bagi damakta akoi mayam se hujikana research tori hajam students sing maruna to countries lakwa satra satri sing like to makadui na adu moigi medium si kaman to medium of masai teaching si kaman to wi language si kaman communicate to wi akoi mapal lam amada leiraga di lam dugi akoi language ama khangba di yamna darkar we na khanjai adu science is a universal language masih akoi gi science ama toro pata di english ana bana sijinare haita adu duna terminology sing adu dagi di tawriba sing presentation work natragana akoi gi mapan da presentation toro pamatam adu dagi di mi sing communication toro pamatam dadi akoi english ana bana sijinare hajabata adu duna aigi oina hajabata ragadi tawriba field sidadi aigi di problematic ti oigi de na khanjai medium of akoi gi teaching natragana medium of communication sida adubu akoige atopa subjects sing like social science natragana akoige humanities kumba natragana Japanese culture kumba tamge na khalagadi akoige Japanese se akoige khangbi raga natragana hairaga tambasida Japan gi loan siba khangba gi tangai phadu du leba PhD sei ka sujingra ai PhD se sahi ohum losala any anova fresher ma changba matam du reida moi se Japan chalidu you are from India, likewise atopa countries degi lakadu nina Japan lon khangdaba adu moje akoi tambi bagi momoto se kaman to akoi gi changbagi procedure se ai kitang mayam sing chida akoi audience sing chida haijaba tar keno se makhalani thona lai akoi gi government natragana embassy na akoi gi sponsor tawba max ki se makoi sing sidi akoi gi Japanese language sida akoi examination se thai adu natabida akoi gi privately financed natragana akoi university sponsor oiragadi akoi Japanese language se mathau ta da haitar ngasai gi akoi embassy degi changba max scholarship haina leibase masidi sida akoi na changbi ragadi makoi 1 year like akoi course ama Japanese se Japan logic na bagi hana ma ki specialization course natragana ma na la pami ba course to tamdringai mamangda chahi ama akoi Japan lo si tamme adubu akoi aina changjakiba akoi gi keno sidi way sidi akoi gi university sponsor oi gibana Japan lon tam bagi akoi gi keno dudi is a must have the like tray aduga tamba akoi gi tamba simak tum kana bani na adum akoi ai chahi ama makhai mukti adum ai credit so logzaraga dum ai Japanese language tam jagi haita the formal education je ka manung family satro ja family ko je adung ngana bulun si maruina se nei foreign student way na hujik se ada Japan da adui English ka kariga dum nang khang bulon na da ngang bra non language ma da natragana moigi unknown language ma da kamai tapi course if the course is provided in English adu itardi English ta dum ngang adu university da project course में English ता लेबे सिमदी याम नमक्ति याम ते अनंब सिंग जिना कोई Japanese ता provide तो बने हेले अदुदुना कोई presentation गुम्बा नत्रगना scientific कोई symposium गुम्बा तौर पर मतम दरी अनंब ने English ता दी अनंब न तौर अदुगा कोई wari watai gumba sana rapa matam dadi adu moise English kumba to pa lamgi loan se moi ka yam accept to gisini da aina ihan hana chatpa matam dadi moise English se yam pa na ngam naram de like around 7 to 8 years ago gi wari ni ko in there is like university gi lady by administrative staff oigera natragana ko gi mi manaba sing outside of my field wari sana ko matam da moise inhibition na malay masa si da ko gi English nganing da bagi adu bu huzik aina like Yengjawa matam the present situation the Yengjawa matam they are more proactive to communicate in English hajabata mase koi Japanese government ki policy masu oigadra na khale haidi Japanese sing se Japan government na like mapan da chalaga like ta mo haibasi yarak ta badagi basi kari upai tawraga mose English kumba natraga na globalize se kamaina tawrakani na tawrako matam chi da chhatra mapan dagi foreign countries sing dagi la agadi makoi sing interaction English language natragana other foreign language sing nganga pa matam da koi kitang mogi outlook se kitang outward or kadra na khan badagi masigi koi G30 natragana super 30 kaina haiba koi education programs sing je Japanese government na masi introduce story adu moi PhD ji lor matung da CD moi da hanana adum job se smile lor ko missing se adum absorb to no moi da dum thabuk to gi wal lebra adu maruina lalaba gi dikari khali kamai khali job se mokoi gi sida koi gi clinical trial bo how kare koi gi stem cell industrial pluripotent stem cells season raga koi gi S related
macular degeneration and apagi mit ki kaino degeneration to pasida koi season bagi clinical trial pau da hogre masigi matang sida apagi research to bagi natraga na supportive staff ama oi bagi job prospect kaya ama leire Japan sida adu makta natana apagi Japan gi kaino sida mayam sida apagi public sida oina khangana bagi damakta awareness program oina mogi atopa apagi communication staff oina so apagi kaino masigi prospect leire haita kamai to chaba thakpa loina batinna ba moigi thaksi ka se social discipline na ta kamai to social discipline se yeng pa matam da makoi se khoi gi Buddhist koi religion se anam bana follow to bani na makoi gi mi sing se chap mana ba mi yeng di yeng ba hai ba makoi gi philosophy ma le che hai ta adu duna mi se yamna respect to na ba amaga hai di trust amagi matungina adu duna mi akoina mayam ju tabira mani akoina aigi wallet ama tahawba matam da Japan sida mang da isagi address da thinbirapa natragana pot ama mapanda thamamba matam sida adu mang da mina lawda masagi nataba pot tu di akoina lawna da adugumbagi akoi safe and secure oiba environment ama di Japan samudra ni koi question lagal leiba phom ni thal amani adu kamai to seafoods ka to bura moigi local adigi menus mem kamai se ko chaba to kamai to chaba thapa se hoi moi se samudra na loina question laga leirabani na koi moi sing anamba na koi samudra dagi phangba chinjak sing chine hele koi seafood seaweed kumba chaba adudagi di fish moigi diet se aduga moi se koi spices kumba sidi yamna ka hena chade like if we compare with Indians Manipur gasu compare to ngaba matam da makoi je koi food laga chaba kangbu haita stew je yamna pamba aduga makoi da sauce kumba sidi koi soya sauce kumba sidi yam sijine aduduna koi gi hairiba koi gi Manipur da phangba koi gi hawai jar sumaina makoi da su hawai jar fermented food se makoi da dum sai mi ki culture sila pa matam da nupirum da su kitang da relate to ko and moi gi kimino ga selia ma to ko le moi si marina traditional masai gi outfit to da dum thaza ran ta ga ko gi anobu mi eng amada new fashion ga ji Japan fashion ga ji ka mai to moi pije sak ji ka mai to Japan se moi se adum fashion si adapt to hai tare la everything to gi adapt to adubu but they also maintain their own like moi gi hana gi culture sing to moi adum maintain to ga tham confusion late ba aduga khoi gi kanamta na su mokoi si the adjustment pass to na da hai tare Japan gi modern hai tare ko people singi mindset adu moi gi thinking paradigm da hojiki world gi changes me am se masi kramai to ga reflect to moi kramai to mokoi se adum koi gi shifting paradigm siga dum loina na dum chatle hai tare adubu akoi da hujik ta Manipur da yora iba web city Japan da almost like 2-3 decades sadi makoi ji yora khrabane adu dagi hen da moi je adum chalak khrabane na akoi Manipur si dagi hen ado but they still maintain their own culture adu their own identity amal akoi gi world si da dum leiraga thamaga makoi sing si develop che dum adumaina tawre nai Japan da leirba Japanese sing duga akoi si dagi Manipur chakhiba mate na charaga ne atni group amagi mim chakhi mana ki duini ba ya mana ba legi duini whereas asomdi la ko mi sing du de amu haidi tik out ot haidi moi mu ot ta duini ba ado treatment kamai to is mana lang sakhi matam no moi na to bose India na men treat to ra aduga karai da tungan ba mari nuksi baga phawna bra kamai to masi yamna ahamba thena ba da yamna confusion thopa kaino mane incident hai tare kaina khoi gi wari sanar pa matam da ahamba da wari sanar mani aduga they took me as a Southeast Asian natragana like from the khoi gi southernmost part of Japan Okinawa ai ba mo si dagi oina khan ba moina adu da mamang da ina Japanese se khara haiti kan da ina Japanese haite kaina haiba matang si da ina haijalira haibagi moi si ba chen the oi da ba manga bagi aina sumai na khoi gi Manipur na khoi like landlocked ahamba da mokoi chu adum hai sibu India gi part amara na map yeng ba matam da khang da ba kaya am su dum yawe ba adu but sometimes khoi city office ta ga chalu matam da aina khak India pandabida egi form si da Manipur khaina iraba matam da Manipur che khangamba khoi Manipur da thoki ba World War II gi matang da adum mokoi si da story sing adum hairapa sing mi sing adum Japan da leiri aduga adugi matang da adum mokoi sing tina adum Manipur su khangbi ba kaya am su leiri adu moi treatment ni adu hujik kramai phawge tinna bada ka do adum hujik tinna bada di mokoi su like India da su sumaina oriental look oi ba kangbu ama lei habase mokoi da khangabani na treatment de adum chap manare okay Japan da le matung hoji awang bathaki degree si masi paine na bagi yang wang changsil abani
teaching methodology duga India lo hojik sinariba certain akhoi formal education gi mechanism hai tai Japan to no kamai to moi gi like khutambi mong adu India gi like khutambi mong sis kamai to aham boy na aina mayam da thamjaning ba wafam je khoi gi Manipur natraga India da tongnari se aham da angang sing elementary natraga pre nursery se changan ba matan da makoi da ABC A for apple 1 2 3 se khoi tambi ba hogre adu Japan da tawri si di khoi gi aham ba si da angang sing si da social etiquette se hana tambi kamaina khoi gi chak chani chopstick kamaina pai gani adu ga mi ama da khoi gi wanga ba matam da khoi gi ke ko khoi gi keno se respect later kamaina ngangani dustbin makhal mayam se kamaina sijinane khoi gi recyclable adu dagi non recyclable adu dagi di adu civic sense develop to han tambi ba develop han angang sing se paikha test to raga tambi bagi mahut sing da khoi gi angang sing se da mi ama ga kamaina loina ni haiba dugi matang si da interpersonal relationship se adugi matung si da khoi gi junior high school adu dagi di high school matang si da khoi gi kitang competitive ti makhoi je oire aduga competitive oira ba matung si da khoi Japanese university sing si da changba matang si da khoi gi kitang examination se khara lui hai tare aduduna makhoi sing se angang khara secluded ogi ba angang khara leho ba hai tare adu singki wari su hafet adum akoi tajai adubu aina junior high school amasung high school gi education sidi phangaktrabani na university level da talapo matam sida akoi gi karam education se pi haba matam sida akoi se oza mana lakpa matam sida akoi gi taklakpa matam sida oza duna mana keno se syllabus natragana keno se hana loina Satra sing to the email natragana keno aina ngasi si takani sigi topic si takani si matang sida sigi piriba khoi gi aina sema beforehand information like 1 week or like 5 days before sida khoi sida information sing je khoi loina piraga khoi sing sida noi si sing je paro adu khoi discussion tawgani natragana sumaina noi sing sida question suguma sing je hangani aduga khoi discussion tawgani na khoi sumaina tawe aduga khoi gi forceful kaino simadi pressure simadi anambana pidre class sida importance of certified tawudo madu kamain tawi adu saida the vocationalization ga si kamain tawi moise koi vocational anambana aina sum khanjaw matam da Japan gi education system se adugumba vocationalization gida na hena emphasis khara su pi brana su khalle haidi university tambaloi ba natana khoi high school loiraba chhatra si bawta khoi company da work to bagi makoi gi opportunities lay haijabata aduduna makoi vocationalization china khoi work to doriba company da waina makoi gi education che mu pi ba company dugi social norms sing haidi makoi gi leiriba sing do mu takpi ba company ama manara oidoini aduduna haidi Japanese sing che close knit ama ojara taraga su makoi sing che kitang makoi gi company amadum company ti kitang khenare na ai khale papa na chapum matum paisa ji kraman tawi kayam yam na khoi ji paisa puthok ngamdre da koi tamaroidra ado Japan gi lengak na haitare ana magi government sina pide ibe sponsorship mem scholarship mem whatever incentive mem punamak se kamai tawi ado khoi gi naha sing marwena like tamjari ba mahiru sing da kai haning aina hajaning badi satra sing sida khoi gi season ba masung hang ba sik akoi yamna tawhaning haitare makoi sing se khoi gi hangakpa matam da natraga na makoi sing se inhibition ama leiba dawna ai pokche khoi gi khangda ba natraga na haitaba dudi akhangba ama da hangba da ai kasu kai da bra na khale aduga leiriba sponsorship natraga na scholarship sing se khoi masaduna bu qualified oiragadi mayam ama lei adu sing do kamaina way dumadi khoi engonda natraga na mapanda leiriba mi sing da hangba matam da way dumadi ai provide torakadra na ai thajaje aduga hairiba sing du da kayam yamna mana pami ba sing du da khoi phai natraga fatte ha badudi khoi opinion dumadi khoi adu da provide to badi kitang wa na thopani adi aina adu da oiriba ai gi field du gi matang da oiragadi ai adu du da ai opportunities natraga na magadu gi scope tu di ai pija bangum gani adu nataba atopa sing sida Japan sing sida leiriba scholarship sing natraga na opportunities sing mayam ama ai gi field nataba sing du da gi aigonda hangko matam da ai madugi way du mo ai piba ngam gani na khanje adu ngasi se sudi tolok matam da atang undaraga isagi career aduga Japan gi nungai bu wari mayam ama culture gi kari gi aduga marwe na hojiki stem cell gi matang da human biology gi matang da yamna clear na masi thambiram ba se yam nungai je thank you once again hayeng kudong char pu matam da amu unaraga makata bu wari dong saminagi se hai bof ni thamjaba glo nga sigi matang sida makok thong busing wari lo sindere meng tabiro biur sing aroi boina amukana kurumjari